Manipurdagi Central Forces lauthou khulngakpasingdagi khulai faba yaroi aikoigi iramdam aikoina ngaksagani amasung aikoi santi pami athubada santi purau haiba demand tawraduna ngasi Thoubal district ki Apunba Lup ki ima ibel singna Thoubal wangmatava Devi mandopta Wakat Mifam Famkhre Kunai kanba Apunba Lup amasung Thoubal District United Women Development Organization na punna singduna pangthokpa Wakat Mifam aduda saruk yakibi Kukampalgi President Waikom Maipak na haikibada aikoi santi pami athubada lan loishilu haukiba chahi gi me ahumdagi hawrakiba Manipur gi irang asida Prime Minister Narendra Modi na wahai amata phongdoktaba asi yaningde Prime Minister Narendra Modi amasung Home Minister Amit Shah state asida laktuna irang asi loishilu Home Minister na Delhi dagi security gi meeting kawbada Manipur gi Chief Minister yawan khidaba thawong adu yaningde handaki irang asida khungak liba icha singbu security force na combing operation tawduna faba yaroi state asida changlak liba Central Security Force hanbikro aikoigi iramdam aikoina ngaksarage loinana Assam Rifle changlakpa yaroi haina mahakna makhatana phongdoraki ngasigi Wakat Mifam aduda saruk yakibi ima ibel singna Wakat Mifam adu loisilakpada athubada lan loisilu khulngakpa sing faba yaroi combing operation tawba yaroi khulngakpa singi khulai fagatpa yaroi Manipurdagi Central Forces lauthou aikoigi iramdam aikoina ngaksagani amasung aikoi shanti pami haiba kholau kaya lauki ngarang thokiba thogdoktuda yamna nungaitaba puknung nungsiba thogdok ama woikibaga loinana akoina karigumba matamda matungda amuhana angang nubida tainaba ngamda mafamda tainadraga tainagadabada tainaroidabada tainaraga angang nubida aki khangpiba dagi kano tawdaba thogdoksing ase amuhana thoan bigano haina media gi thongda mayam gi famda phongdokchari